ꯌꯥꯝ ꯊꯃꯣꯏꯗꯒꯤ ꯃꯌꯥꯝꯕꯨ I love you ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯪꯅ ꯂꯩꯕꯤꯌꯨ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯥꯔꯖꯦ ꯃꯤꯇꯩ ꯃꯉꯩꯗꯒꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯄꯨ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯉꯁꯤ ꯕ꯭ꯂꯣꯛ ꯇꯧꯕꯗ ꯑꯩꯗꯤ ꯃꯨꯛꯕꯥꯡꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯃꯌꯥꯝ ꯉꯁꯤ ꯃꯆꯥ ꯑꯃ ꯕ꯭ꯂꯣꯛ ꯄꯨ ꯂꯥꯛꯆꯔꯦ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯅ 1K ꯌꯧꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅ ꯑꯩꯅ ꯚꯥꯏꯔꯦꯜ ꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯃꯣꯏꯗꯒꯤ ꯃꯌꯥꯝꯕꯨ I love you ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯏꯁꯦ 1Kꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯅꯤ ꯃꯌꯥꯝ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯑꯩ ꯈꯟꯕꯅꯤ ꯃꯌꯥꯝ ꯃꯊꯪꯗ ꯁꯨꯝ ꯐꯦꯃꯤꯂꯤꯒ ꯃꯆꯥ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯌꯦꯡꯕꯤꯅꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯅꯁꯤ ꯀꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯣ ꯐꯦꯃꯤꯂꯤꯒ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ 1K ꯌꯧꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩ ꯚꯤꯗꯤꯑꯣ ꯕ꯭ꯂꯣग ꯃꯆꯥ ꯑꯃ ꯁꯦꯝꯒꯅꯤ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯀꯅꯥꯅꯣ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯅꯁꯤ ꯃꯃꯥ ꯕꯕꯥꯅꯁꯨ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯅꯣ ꯑꯩꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯪꯈꯤꯕꯗꯣ ꯉꯁꯤꯗꯨꯗꯃꯛꯇ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯃꯆꯥ ꯑꯃ ꯇꯧꯒꯅꯤ ꯃꯌꯥꯝ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠꯁꯦ ꯑꯩꯒꯤ ꯀꯦꯛꯁꯦ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟ ꯀꯤꯠꯀꯤꯅ ꯄꯥꯔꯁꯦꯜ ꯇꯧꯔꯛꯄꯅꯤ ꯉꯁꯤ ꯃꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯊꯕꯛ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯃꯥ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯃꯥ ꯂꯩꯔꯝꯃꯗꯤ ꯉꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯊꯪ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯊꯪꯗ 10K ꯐꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯂꯞ ꯐꯖꯅ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯑꯗꯨꯗꯣ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯂꯥꯛꯇꯕꯅꯤꯅ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯂꯥꯛꯇꯕꯅꯤꯅ ꯌꯥꯎꯗꯕꯅꯤꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯉꯁꯤ ꯄꯄꯥ ꯃꯃꯥ ꯌꯥꯎꯔꯦ ꯃꯌꯥꯝ ꯀꯅꯥ ꯑꯩꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯈꯤ ꯕ꯭ꯂꯣꯛꯇ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯝꯈꯤꯗꯨ ꯑꯩꯅ 1K ꯌꯧꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯒ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯦꯃꯤꯂꯤꯁꯤꯡ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧ मासु गराय थपक न ला ngam ngasi daw ngam dere tum mathang kona jengani ma ga mu bang to ya praina tumay ngasi family kana na lebuno mayam da baijira ge sele de ko ba mayam nadi ko mu giram ngasi aham bani do sigala ida mama do ge sele de ko chan dupi gai asini ngasi ge ko celebration de mayam ngasi celebration to dise 1K fa wi celebration ni to mayam na mathang ko sum support to view mayam ko ju support to na pinasi तो मैं ngasi celebration asine तो मैं celebration जा हो रहा है संबंध ngasi blog type जैसा करे वीडियो से मैं इधी मुबांग तो बनी ना ब्लॉगिंग नहीं जामी तो बनी तो मैं वीडियो से हो जरा के करे 1K की celebration हो जरा के तो दी मैं हो जरा ngasi करे अको ना करे कब तो जे करे हो रहा है तो करे ना फंग दबा ngasi करे पार्सल करे तो इन करे ऑर्डर तो रोगा तो लागते रहे हो रहा है तो ngasi चाकू ना का गैस ऑर्डर लागती है तो कई मरम तो करे लमी तम मागी स्कूटी तो करे टायर पंक्चर होई करे मया मदु ngasi पार्सल लो लकरे लाक्तरे अदुगी पोस्टपोन होई करे ngasi चाकू ना होइना का सी तो मया अको हौरा के अदुदी 1K की सेलिब्रेशन मया हौरा सी रा मया तना हौरा बदन का 3 2 मया दु जाओ करे मकुत के नक्शा तो रो पाइ रो 3 2 1 1K आम ये दी बाबा था इन्हें पी लगे जगह तुम देखो भेजे से rồi nông dân cái bà hả lại có xa cái này xa cái này lôi cái mà đi bây giờ rồi cái mà đi thum mùng băng tới sao bên nè ngay khi mà sao rồi mayam na isa ni pa ko support to ibagi wan ke ibagi na lo ko na mana sa da ni da ni ba na ma su mi na wan ke ibagi channel de support to
Okay. Jangan lupa isi dia dia sapot Sige, dia. ipapataba po ng mga sungan, kadaso, nakiw, mayam na, mana kuramjay. Cha bữa này. Hào đây, hào đây. Matang mukbang da. Kiri yo to lagi matang mukbang na Kit mayam. kit yo, baby vlog. Yung mga kaya mukbang yung video mayam ngayon mo matang mukbang da pangarasi ito tingasi na matang mayam. Bye bye. Bye bye.